Christmas kumay jagoi isay amasung makhal kaya gi thauram kaya ga loinana harau tayamna pangthoknari. Manipur State Power Company Limited MSPCL gi makhada 33/11 kV substation ahum Wakha Yaralpat amadi Sanjenbamda Works Minister TH Biswajit Nas ngasi sanggakre. Amadi Indian Army amadi Jammu amasung Kashmir Police ki apunba khutpu amana Sopen District ta Laskar-e Toiba LET gi lalhauba ani nongmaina kaptuna hatkre. Krimzari Christmas kumaina lakpada Christian lining chatpa ichilenaw singi maphamda Pony TV gi maikai dagi yaipa pauzal pizari. Kumaya sinna lakpada aikoi masel gi marakta nungsi chanaba puraktuna amata oibagi mari chatchinba oirasanu haina Prabhu Jisu gi maphamda thaunijari. Hauzik pau santokna pizari. Rongmai Naga Baptist Association RNBA na sinduna None District ki manung chana laiba Rongdai Baptist Church RBC gi humdra taret suba Christmas ki kumai ngasi khul asigi ground da pangthokre. Khul gi miyoi kaya na saruk yaduna Jesus Christ ta khudol tambaga iroinana thauram adugi speaker na Bible paba jagoi isai amasung makhal kaya gi thauram kaya utuna kumai pangthokle. Ngarang dagi hogduna pangthokpa kumai asi hayeng December gi tang 13 ta miyam punna isur gi lining laisol tawduna loisin gani hairi. Thauram aduda wangang laduna RBC gi pastor angam gangmaina Manipur gi miyamda yaipa pauzel piraduna santi oina harau taramna amadi nungsi chanana khatna chaina ba yaudaba langdam ama oirasanu haina pauzal pikhi. Khokna balala am songtho alo tho Jisu Krista na ikoi ki damakta pokpi bagi at sigumba Christmas program asi ikoi Rongdai Baptist Church na so number harga 77 suraba adugumba Christmas ki palan asi mayam hujik taujari ayhak Rongdai Baptist Church ki pastor ama waina ikoi Manipur da lairiba still inaw marup mapang mayam da Christmas ki jaifa ba pauzel ase mayam da pijari Jisu Krista ki thousand na koi Manipur sida ing thaba tap thaba amaga amabu nungsiba Jisu Krista ki thousand na mayam loina biba oisnu haina ayhang na Christmas ki greeting ase Manipur da laibi riba still inaw mayam da ayhang na pauzel jare Malem sinba thungna pangthok liba Christmas kumai Kangpokpi district ki manung chana laiba Sopland khul da su Christian lining chatpa ichilenaw singna khul adugi church ta pangthokre. Christmas kumai ga mari leinana khul adugi miyoi singna makhoi gi chahi gi nauna lokpa chana ba potlam sing khul aduda laiba ground da nilam lauba ga iroinana makhal kaya gi sana khotna ba su pangthokre. 40 1 2, 3, what do you mean? 3, 3, Manipur State Power Company Limited MSPCL gi makhada 33/11 kV power substation ahum Wakha Yaralpat amadi Sanjenbamda Works Minister TH Biswajit ngasi sanggakre. Ngasi gi thoram aduda Khurai SG MLA L Susindro Katrugao SG MLA N Indrajit Singh amadi MSPCL gi Managing Director NG Subachandrana saruk yakhe. Thoram aduda Minister Biswajit na haiki atopa party singna hojik paliba government asi kari tawribagi haina koihang hangbagi mahutta khangning labadi hangbirau Wakha Yaralpat amadi Sanjenbamda powerhouse ahum sanggare masi
Imphal East ki oinadi historic oiba numit oihoragani haina minister na phongdokhe. Makha tana Tamenglong amasung Gamphaizang yauna chingi mapham kayadasu power substation sing sanaba pandam thamli hairaduna minister Biswajit na makha tana haikhe. Chaukhatpa ahong bahay basi political party khaktana oihanba ngamloi miyamga punna chatminagadabani medyana ngasi government ki thabak thoram kaya miyamda uhali amasung tahali BJP ki pandam di chaukhatpa lamdam ama oihanbani haikhe. Honorable Minister of Power, ngasi akoina leriba enosi ujalas di yembiro prajasing da aina thamning bajing ngasi media ge through sida karino ay matam da akoigi leriba heated club sing si tawu matam da akoina carbon akoigi monoxide kari phattaba toxic kanu sing si loi me emit tawrini masi akoigi environment sida adigi magi effectiveness isu handarini aduga watt 100 watt han badagi 9 watt handara agadi kam kanarani aduna akoi pashak mayam prada ge save tawgani adu energy su akoi adugi matik ko nationally kam tawung ngudage je akoi khanabi badar kala Indian Army amadi Jammu amasung Kashmir Police ki apun makhutpu amana ngasi Sopen district ta Laskari Toiba LET gelal hogba ani nongmaina kaptuna hatkre encounter asi ngasi ayuk angan bada Sopen district ki manungjanba chaugan hariba mapham asida lalauba laire haibagi pau fangbadagi thiba humbagi thabak chathabada lalauba singna nongmai kapselakpadagi thokibani haina Kashmir Police ki Inspector General Vijay Kumar na hairi Laikhidraba lalhauba ani adugi marakta amadi bom langsinduna micham hatpada chenaba misakni aduga amana nauna lalaulup asida yaukibani hairi haukiba irai numitasu security forces na Kashmir gi Anantnag district ta policeman amadi micham hatpada chenabani haiba Hizbul Mujahideen gi terrorist ama hatkibaga iroinana alleged lalhalup kamari lainaba miyoi ani Jammu amadi Kashmir gi Budgam dagi fagat ki hairi Mathang chahi ge angan basarukta pangthokadawriba assembly election da Bisnupur SC da mirep oigadawriba o nabakisor mahaki worker amasung supporter singa loinana SC asigi ningthau khongkha khunok da board ki campaign chathakre o nabakisor kha khunok gi miyambu chahi asuk kuibasi thaknaba toti ising phanghandana thambiba amadi SC asigi mapham kayada sothariba asi Ururaga Bisnupur SC amasuk Manipur gi awat apasing kharadak menkhatchage haibagi wakhalonda mikhal asi thengnana basem sabani haikhe House to house campaign sathariba mafam si Ningthokong Khakunong ni ngasina mangani suba adugumba house to house campaign ni hairiba Khakunong asida ngasi phawbada thaknabagi ising fajana tadri baja khudingmak ki awaba se maroi badi isingi matangani adana ising fajana pithakpa haibasi egi pandamni sida natana lamdam se yam chawkhatpa yaba lamdamni adobo lebaki Lengak sida loksing leba gyan leba knowledge yamna leba aduguma mi darkar lei aduna ekhoi sarkar gi thabak kuina tawjaruro matungda koina tuminna lemhauriba punsi se ekhoi kotha duna leiba do lefam thokte leba ki chawkhat thorang dai ekhoi yofam thoi Hauzik paugi merak thanna tenba break amalominasi Ningol Singi Punsida, Kwaidagi Maruiba Numit Asibu, Hena Mangol Hap Nabagida Magda, Lazare, Bridal Makeup and Portloy Collection by Dojo Chongtham. Phone number 9366 214 25
058. Makataba pau pizari. Lamlai AC gi manungda laiba Gram Panchayat area, municipal area amadi AC asigi hill area da leptana chatharakpa mahila khaptagi oiba political conference ngasi aroiba oina Takhel GP area gi oina Sanjan Pham Khunau community hall da mahila lising ama henbana saruk yaduna pangthokre. Mipham asida athoiba mitunglen oikiba Lamlai AC gi MLA Katramayum Biren Singh na Prime Minister Narendra Modi na hodokiba Nupi Singh Yaifanaba Ujwala Yojana amasung Lairaba Singh na layeng bangamnaba Ayushman Bharat ki kanaba singi matangda sandokna thamke. Hauzi COVID ki wanaraba matam asida miyamda chenglem na piduna awaba kharada oiraba su koknari. Manipur da su Chief Minister N Birena Prajagi awaba yengduna Chief Minister gi Haksel gi tengbang Chief Minister gi Sotharaba Singh gi tengbang na piriba kanaba singi matangda su MLA na panke. MLA Birena Makata na haiki hauzik Lamlai esida nong hek tab dabada ikangi awaba hek mayuk nay maram aduna Thobal project ki ising asi Lamlai esigi manung fauraga chatli masigi kanaba ikoi su fangdaba yaroi hauzik plan tawduna laire state ta hek sinabaga AC asida ithai lokong matik chana fanglagani thaknaba ising watlaroi haiki hauzik National BJP gi makada chathariba aigi imung BJP gi imung hariba campaign asida Lamlai esigi imung lising ahungi mathakta poster amadi flag thet kre atubada yum lising aniga chamanga da su poster amasung flag thet lagani haina MLA na haike wahai sungang thela mamna madu ki sendok ta yate aidi maruina haijana bana ungia sai ya tipoi adu aiso maruina sana kanan thena ka ta gebo Lakadawri Batara Nithoi Suba State Legislative Assembly Mikhal Gamari Linana Hairok Esida Hokiba December gi tangku nithoi da chathakiba mihat aduda chenaba sing athubada chairak pigadabani loinana Thobal SP amasung Hairok PS ki OC suspend tawgadabani haina All Manipur Nupi Marup na dabi tawri All Manipur Nupi Marup ki Secretary L Sumati Balana thadorokpa cherol amana hai Mikhal Gamari Linana Thobal District manung chana laiba Hairok Esida thokliba Tamthiraba thogdok sing asi akanba mong na kandem tawi amasung tangpu nithoige laibak thiba thogdok aduda laikhidraba mahairoi ningthaujam Rohit ki imung manunggi awabada saruk yari Imphal district ki manung channa kanagumba mi organization natraga body singna mi yamna tinba thauram procession natraga rally pangthoke hairabadi Thauram pangthokadaba numit marini gi mamangda thauram adugi asengba wafam sing hairaga district magistrate ki permission lawgadabani haina Imphal West district magistrate TH Kiran Kumar na khanghankre ngasi Imphal da phungba pauchi singi maroiba pau khra yegminasi Forendagi halakpasing kupna yengsili Rajo President Nandana Manipuri Nupi Singbu Singthakre Rohit Mihatta Chenaba Taruk Fare Khongjang Changsingkre RPF na Christmas ki yaifa pauzal pirakli Pokna firm JP Nandana election gi mifam singda saruk yakre nupi gi sakti hengalakpa anoba Manipur ama uwa fangle IOCL gi divisional office hongkhina ba thaurang tauri MLA gi manaw nupa yauna taruk fare naharol gi thodang Mahairoi Rohit Mihatta Chenaba MLA Radeshyam gi manaw nupa yauna taruk fare ngasi kota pothokani JP Nanda Pungkharagi Khongchata Imphal Laklamle Manipur gi Puwari da Nupi Singna Lokhiba Thodang Singthaningai ni JP Nanda Chief Minister na Football Club Tara Manga da Lupa Lak ahum gi sale gi tengbang khutsin nakre Huyen Lampau Hairok ki electoral revision salak sare BJP lengak na miyam gi apamba matung ina thabak tauri Nanda Rohit Laikhidaba Thodok MLA Radeshyam gi manaw nupa yauna miyoi taruk police ta changjarakle Hauzik aroibada maroiba pau amuhana Manipur da su Christmas kumai jagoi isai amasung makhal kaya gi thauram kaya ga loinana harau tayamna pangthoknari
Manipur State Power Company Limited MSPCL gi makhada 33/11 kV substation ahum Wakha Yeral Pat amadi Sanjen Bamda Works Minister TH Biswajit na ngasi sangakre. Amadi Indian Army amadi Jammu amasung Kashmir Police ki apun magkutpu amana Sopen District da Lashkar-e-Toiba LET gi lalhauba ani nongmay na kaptuna hatkre. Pony TV gi nungtil gi mityang tabiri ba singbo amukah na kurumsari.